ngarang se khoi security meeting pak thokre law and order gi fiwam kupna yengshina ba ya thang taw thakre ha bagi khoi manipur da hojik oragli ba tangdu leita draba khoi gi fiwam asigi yengshina ba gi manipur gi khoi chief minister yumnam 𝐀𝐍𝐀𝐋𝐘𝐈𝐒 chair lauraga security meeting kam thoki bani masida khoi gi tang tare ta thoki ba tronglaw bi gi thawdo asigi thawdokna maram oraga khoi gi manipur da oriba hojik khoi tampak ki mafam singa tholakli ba tangdu leita da ba fiwam singi matang da kupna yengshina ba gi damak ta su khana nei na ki ha pausu yaureza masala chaning base sa koi mamang su CM na pan khibada koi government na lairiba si koi mioi koi punsi ama sunglan thungi asi koi lantuna ma state asel lairiba law chanari haina phongdok le adubu chanari ba law se only tampak khakta da chanari bra ching da di law leitabra haiba su wahang jinu sa swai matai mu zai ga mo ta kamai thami ni manipur government je clarity na ina pubom change ko clarity na ina pubom change haibadi tampak ta su chathani chingdeu chathani yai akhoi kaim haide tampak ta gi nungti gi lalobugi mini aiba kaya ma phari extortion gi matang da phai khulai thamam bagi nomai to bagi phai petrol pump da bom langsan bagi phai akhoi loi yai law and order ngak na bohona bane haiba loi yai adubu vice versa ching the su chamana ba angle da tongom changi ching dagi phari ji chochanpur dagi phari chochanpur dagi phari ba mi jing ji details jing je chap chaba karam ba mong da government jina kamaina phari no maga hai ba thodok sing jiga kamai mari leinei no hai photoma detail version ama sarkar gi spokesperson natraga police ki PRO dagi miyam da thambirak pom changi hojik tawribo operation se karai bau chathare kadom na kan dagi tawri no maduda chochanpur rom dagi commander kam involve tawi police kam involve tawi som dagi kam involve tawi hojik chathari ba combing operation ne hai gara moina operation chathari sida kari stage bau yore hai badugi chap chaba detail data ama miyam je ingdhana ba thambi ba ma changi ba ko sigi poche thambi do matam da miyam je chamam na ba operation chathari di hai ga tam dagi na sum pha ba ching dagi ne pha da ba chochanpur dagi pha ba oira kangpok pi dai pha ba oira hojik phau da thodok sig mari leina ba mi ma bo phadri makoina phare na hai ba mi sing do police na detail hojik phau da hari ba thodok tu gi matang da detail over version pi ba ngam de sini ko adagi numit sigi thoi ba thodok sigi ayukta sagi moina thamami ba improvised device haigera rocket launcher haigera kari haigera no adui poto moina ngantana lokthokte moirang police ki gate ta police ki gate to mai thare na police am bau tholak tana miyam no tangai na ba thodok to bu ingda na ba akoi operation to ge noi hando noina sidale re kan cordon off to da di evidence mayam am destroy to rakani guys even yum du gi manung da bau da thana ama bau le ram de duga cordon off to de pung tara ma thoi ba dum to ye dum asi moina ngarang khaktang ena ye thajal laga spot inquiry to ni hai evidence loina temper to bolo re kan da lokthok bolo re kan da forensic ki oiba evidence kai ka lograba kaim khang da bida tawrga loina mak method ki type da loi langtho thamaga loisalak pa matam da miyam ingdana ba ina ai case ni adu to ne haibadi adu da khoi da pen da bakra lei adagi even akoi gi government jina miyam jin nuksita di madu on spot yam thuna judicial inquiry ma tawra kana madu da evidence oiba ayunganta kana no nungdang da kana la mi kai tawi haibado point by point inquiry tawga miyam da sum thambi badi yab jane ba haiba poching je amata taw da badina sakar da miyam gi thaja baje hoji pau leite amadi leigiroi haiba je ai sumain thamje azaya ma chuma famne oza mathang sa koi